Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Ahanbada social media platform kun gataruk thingjilubadagi Nepal su Bangladesh si oirakle Prime Minister Oli President Paudel yauna Minister kya pataknana resign tawke Parliament House mai thakhe hairi hanigi Prime Minister Jalender Anau yulena di yumai chakada yaugna sipe Nepal na social media gi platform singge thingba konthok odasu rang menthadri lamina lenga aisingkhe Kathmandu September 8 hokiba cheolda Nepal na tungan ba maral sing siraduna social media gi platform sing oidiba Facebook YouTube amadi X na singba yauna platform kunga taruk atingba thamkibagi mayakta ngarang di hauraduna Gen Z hairaga khangnaba malem asigi khwaidagi chahi nauba anisuba mirolgi Nepal gi naha singna Hongnaruba tawdana Nepal ki pirep asigi mayokta akanba kongjang changsilakibada security force na makoibu laksin duna control tawnaba honabada naha kungani thoi sikiba amasung atai kya amana aso upan langkibadagi hena saunar halaba lepa asigi naha singna chumna kaki social media gi platform sing maram chadan thingjili haiba kaktana tana Nepal gi lenga lon singna chenja chumda tawi hairaduna marasi raduna akanba kongjang changsilakina Prime Minister resign tawnaba akanba pressure pirapodagi ngasi irang asigi nini chanba numita Prime Minister Harga Prasad Sharma Oli Pham ngasidagi resign tawkhe mahangna resign tawkibaga ikan kanadana lepa asigi President Ramchandra Pautel su resign tawki hari Nepal ki maru oiba makok thongba lengak loi ani na matang Pham thadok kibaga lo iroinana Prime Minister KP Sharma Oli gi lengakta Minister oirma singsu matang paktaknana Pham thadok nakre makogi manungda Prime Minister Ramesh Lekhak Agriculture Minister Ramnath Adhikari Youth and Sport Minister Tejulal Chaudhary amasung Water Ministry Pradeep Yadav yauri Pham thadokliba Minister singi manungda ama oidiba Finance Minister Vishnu Prasad Paudel chahi 35 buna kongjang changsilakiba naha singna phaduna phu chaiba chathakibada natana mahakna naha sing adudagi nanthokna chena na bahonabada naha amana mangonda chongchinduna kongpangna kauraga tuhanbagi video clipping phawba social media viral oirakre hari ngarang dagi hauraduna Nepal gi naha singna hongnarupa tawdana makogi lengaki mayokta akanba kongjang changsilakpada Nepal na social media gi tungan ba platform kunga taruk athingba thamjin kiba adu mangarang numidang athengbada lauthokna hanagi piumda hanjil han khrabasu thawng atu mayakta kongjang changsilaba singbu police amadi security force na nongmaina kapna hatkiba thawngbu yaninga phongdok laduna lepa adu gi makok thongba lusingba singi mayum singkhakna tana Nepal gi parliament building phawba mai thakre kongjang asigi manung channa hanagi Nepal gi prime minister Jalender Khalagi yumdasu protesters singna thomjilatuna yum adudagi mioi amata mapan thokhan tana yum mai thaba horpada mahaki loinabi Jayalakshmi chitkar yumai na chakpadagi kanbangam dana laikhidrabi chitkar mai na chakuna sokpaga panthadana Kirtipur Burn Hospital da laikan nanaba pokotki dum oinamak doctor sina kanbangam kiri hari jeraksida tang thopa thodok oina Nepal Army ki makok General Ashok Raj Chigdelna minute ani ga second nifu sangba warol sing yauba video ama tharutuna kongjang changsileba naha singda makogi kongjang andokna appeal tawkibagalena kongjiloi singi aning mapama singi matangda wari tanasi hairina appeal tawke hairi loina kongjang changsileba singna Nepal gi national amasung historical heritage singi public amasung private property sing aduga lepa adu dalaiba mapa lepa singi diplomat mission singdagi akai thoi thohandana ba waham subhungdo ki hairi adum oinamak Nepal lami gi general na waham sing asi phongdok jinegi maunena paisa norba naha singna parliament building khakna tana Hingsa Darbar Supreme Court amasung Nepal da laiba political party singi office sing mai thaki aduga senior leader singi yumdasu akanba attack chathaduna kai thoi thon ki hari lepa adu da orga film asigi damak tangai fadana Nepal ki ngaksin bagi thabak lepa adugi lanmina pasinduna ingtapa mau sagi film hajila halakna ba honare hainasu pongdorakre direct sida pham thadu pagi ai baserol ama president ta pisliba matungda prime minister Sharma Olina maki changjapam long bagi damak Dubai da chatna ba thawrang tawkre haibagi wahum su pawgi agency singna report tawnarakri Panbayabadi mahak masagi chahi humdra ko humdo surabani mamangi kumja 2024 gi July da mairek subo oina Nepal gi taraga mari prime minister oina mas wasak lokhibani mahak nafam asi lokhiba kumja 2008 tagi leptana puraklibani hari lepa asiga imthangnari pa Nepal da to haning da thodu sing tana thorpadagi India government ki maikai dagi sulepa asigi miyam da Nepal da chatana ba section wa phungdo ki bagaloina West Bengal gi chief minister Mamta Banerjee nasu akhana ba thorang sing lakhut kre hari Amaramdana September 12 Manipur da piyar thamlakpa tha taret mapung phaba numita Modi gi khongchat Governor na Chuchampur gi Holy Pet amasung Peace Ground yengsinkre MLA singa mifam kwangthokre Narendra Modi da unanaba Peace Ground da tangpham da thamlamba ahangba ku sing lakhokhankre hairi September 4 tha sigi 13 da Prime Minister Narendra Modi na pungkhar gi khongchat oirabasu Manipur da soidana lak
lagani amasung mahaki khongset manungda Imphal gi Kangla amasung Chuchampur da pangthokadaba miyam gi mifamda wa ngang lagani hai baga mari lenana sengba sagalaba singi manungda ngasi ayu Governor AK Balana Chuchampur da chatuna mafum aduda sengba sagatba sing hakthengna yengsinkhre Governor na tidim lambi paringda chatuna Chuchampur hek yobaga district aduda leiba BSF ki subsidiary training center STC campus manungda leiba helipad ki phibam ihan hani yengsinki mathangda Governor na Prime Minister khongset ka mari lenana Ribongi Peace Ground da pangthokadaba miyam gi mifum gi damak sengba sagaliba singsu hakthengna yengsinki hairi khongset asigi manungda district adugi Deputy Commissioner gi office tasu changduna mafum aduda mahakpu ngaiduna leramba BSF ki yauna MLA kharaga unaduna mifum pangthoki mifum asida Governor na Imphal dagi loina kiba mahaki Raj Bhavan gi official sing amata yahan kiri hairi ngasi ayupung taraga makhairom tarak padagi pangthokiba mifum aduda saru yakiba MLA singna Gursanglur Chanete Tipaikum Lechamang Haukip Honglep LM Kaukte Chuchampur Paulinal Haukip Saitoni mifum asida Chuchampur District BJP gi Mandal gi President Hongnam Haukip su yauki mifum aduda Prime Minister gi khongset ka mari lenana kari karamba agenda puthokuna Governor ga MLA sing amasung BJP gi District President ka khanakibagi haibagi chapchaba report phongba ngamdri adum oinamak mifum pangthokiba mafum adudagi phangba thajaba ya pawgi matung ina mifum aduda Prime Minister Narendra Modi na Chuchampur da lakpada makal amatagi thohaningdam tawdusing thokhandanaba kari karamba thabaksing lakhot kadagi haibagi matangda puthokuna kumna khanaki hairi pausina makhatana haibada Kukijo Purupki BJP gi lusing asina Governor ga phaminaduna pangthokpa mifum adugi khudongchaba lawraga handak Prime Minister Narendra Modi na lal asi tokra matungda ahanba oina lakadoriba khongset asigi khudongchaba lawduna Kukijo Purupki stakeholder sing maru oina CSO singna Prime Minister ga hakthengna unaduna wari sanabagi khudongchaba pibinaba sinbiyu hainasu akanba pressure piki hairi wafum asida Governor gi maikai dagisu proposal oina higher authority singda thangatlage haibagi thajabiramki hairi nakal amaromdana Prime Minister gi Chuchampur khongset ki manung chanamya gi mifum pangthokani hariba Peace Ground changpham manakta leiba Wall of Remembrance ta handak amuk nauna thamjinaba honarliba ahangba kusing adudi ngasidagi lathokhankhre hairi ahangba kusing adu amubu machugi fina yomsilaga Prime Minister lakpada unanaba sem sarambani adum oinamak thorang adu tawliba mioisinga district administration ga unaduna wari sanara matungda kusing adu lathokibani hairi Peace Ground pangthokadaba mifumda Prime Minister na wangangadaba stage ningthijana laitenglaba matung sing yengsinduna akan mawongda singba sakali Serkida Prime Minister gi khongset ki mangoinana BJP gi Northeast ki coordinator Sampit Patra amasung party asigi Manipur in charge Ajit Gopchare hayeng nungtil pung amagamitar mangarom tarpada Manipur da laknaba thorang tawkre hairi makoi ani gi khongset ki matangda BJP gi machin chatpa miyo amana pause asida phungdorpagi matung ina makoi ani gi khongset asi Prime Minister lakadoriba asiga mari lenana BJP gi maikei dagi sem sakadaba thorang sing yengsinaba amasung sinlangbagi thabak saruk yarabani hairi Panba yabadi Prime Minister na tha asigi tara homdeda makarigumba Manipur da sudan laklabadi numit asida Manipur da President role chana halkiba tha tare chapchana mapung phagadoribani hairi makha tarpada Kukijo Council na haibasu kadai free movement no Kuki tourist singna bus ama check tarukpadagi watuk oire tha asigi ohumdagi horaga mari fawba numit nini chupna Prime Minister Home Ministry na sinduna Kuki Milton Singhi apun lup sing oiriba KNO amasung UPF ki mioi mari na saba kanglupka Delhi da wari sanaduna nahungna na su agreement tawnakibaga loinana agreement asi tha asigi mari dagi horuduna chahi ama sardok han kibaga iroinana Kukijo Council ki maikei dagi su council asigi thopu singna kujek piduna National Highway number 2 Imphal Dimapur lambida mahusagumna free movement taholagani haiba wafam mayek kujek piduna khalakharbasu ngarang phawbadadi kadai dagi free movement no haibi wahang hangnarki Kukijo Council na free movement taholagani haibadagi tampaki lup kharanasu sekmaida protest tawduna mahusagumna Imphal Dimapur lambida Purupuna maki miyo singbu satok sasin tawba yahan gadabani haibagi khongjang changsinarki Sereksida ngarang ayupung tarit ka makhairom lagina nipan pawbagi manungda ukul subdivision gi manung channa leiba tangkul singi kul ama oiriba Sanakaithel dagina Imphal tamna lakiba passenger bus amabu Mon area da Kuki khulai paiba tourist singna khamduna passenger sing check tawkre Sanakaithel asi Imphal dagi supnagi kilometer nifuga nithoi kaltamak lapna leibani Manipur gi atop state amasung National Highway singda mahusagumna maitei purup ki miyo singna chatok chasin tawbada athingba thamlaklagasu tangkul kul asigi khunja singdi mahusagumna passenger bus sing tongduna chatok sing tarkibani adubu ngarang khahoduna passenger bus amana Sanakaithel lagi khunja sing pureduna Imphal tamna lakpada molnom khul yoksilakpada mafum adu leramba Kuki terrorist singna bus adu khamnanba khalakibani hairi adu bus aduna khara hendongna thorpadagi Kuki terrorist singi maikei dagi nongmai round khara kablokpadagi bus adu khamkibani
bus adu hek khamba ka kuki teorising sangslaktuna bus adu gi manungda kahlaktuna passenger singbu masa masa gi sakak che puthokna ba demand tawkiba galoina makoina paiba mobile phone sing mun kibani hairi tawtu asi matangda pawche asina phangba atopa pawgi likhun amana haibada bus asina sanakethel gi imphal tamla lakpagi lambida gari asida tongtuna passenger amana molnom kulda laiba kuki teorising gi camp amagi photo video sing nam lubani hairi nam lubani hairi madu ubadagi kuki teorising aduna bus adu bu namduna khamhan kibani hairi tawtu asi bu ukul headquarter da office oiba Sogolmang area Naga Student Association gi president na thadokpa cherol amana akan momong da yaning da phungdorakli kuki teorising aduna makoina lairiba camp amasung mafunggi video nambra haina su check tawkiba galuna passenger sing dagi mobile phone sing mun ki hairi taong asi pangdaba amasung logi wangman sa trakpa taong ni haiba galuna association asina tuminna yengduna laibagi muhutta miyamgi punsi ngaksanabagi tamak hena kanba thabak lahut kani hairi manunda ngarangi thawdo asigi matangda GPRN gi Wung Tangkul Prison gi Secretary NG Thoit na ngasi thorpa chirol ambada ngarangi thawdo asibu kanba mongda condemn tawkiba galuna kuki militant singna sana kethel dagina imphal tamna chaliba bus khambagi thawdo asi NSN na haksina lawi kuki theory sing aduna bus manungda kakhalaga passenger singi mobile phone sing check tawgi thong asi misam singda kai hobutana tana NSN gi marida lamakpani hairi thong asi akan bomong da condemn tawi haiba galuna NSN na kuki theory singi thabak thorom sing Ikup na home sing na yengsilagani haina su chirol sing makata na phongdorati